United People's Front Manipur UPF ki thomi singna tha sigi tangkoni thoidagi horaga chatharakliba National Reconciliation Month ki sarukama oina ngasi Jiribangi manung chana lairiba ningsing khulda chatuna mafam aduda lairiba athauba singi khubamda haikat lekat tamduna ikai khunaba utkre Tharamadada UPF ki President Nongthombam Rupachandra na haikibada tha sigi tangkoni thoidagi National Reconciliation Month asi Assamda lairiba Maitei ipa ipu singi khubam singda ikai khumnaba utuna hudokibani Tharamasi lisingani kunmangage January gi tang Mapan fawa pangthokani madugi manung chana Manipur gi Jiribam district ke manungda lairiba ningsing khulda su chatlaga athauba singi mafamda ikai khumnaba su utpani Assam gi mafam kayada thoram pangthokpaga loinana state adugi Chandrapurda Maidingo Gambir Singh Amadi Narasing Yauna Manipur levy gi mitam hangdokhi ngasi lamdam asida kanglup kharana Manipur thugaina ba hotnarakliba chahi taret khuntakpa thaudok adugumba ama thoknaba chatharakliba thawong kaya asi thengnaba ngamnaba tongan mafam singda chatuna ikai khumnaba utpani Manipurda halaklaga amuk hanna khuntak handanaba Manipur kaina bahotnariba kaya asi ekhoi punsinduna thengnaba ngamnaba thoram kaya su pangthokani matam chana Manipur kanna bahotna hodrabadi chahi Kharagi matungda Manipur Mutkhiba Yana Leire masigi damak miyam punna fibam sing asi khangnaba thoram sing asi pangthokpani haiki